Congress Party na India kannanaba hotnabada siba changba khangdana lawkiba thodang adu Manipur kannanaba hotnabada aikoi punna lawminaba mathau tai haina Manipur Pradesh Congress Committee gi President MLA Okram Ibobina phongdorakli wafam asingasi MPCC na silaga Imphal gi Congress Bhavan da pangthokpa marifumari suba Quick India Movement gi ningsing thauramda mahakna phongdokhibani Thoram aduda Quick India Movement da sarugya kiba matam adugi layoi kraba luchingba singi photo da lay katuna ikai khumnaba utki loinana MLA Okram Ibobi da luchingduna apunbagi saktam ngakna bagi wasakshu lawminaki CLP leader MLA K Megachandra yaungna pangthokiba thoram aduda Okram Ibobi na hai India amadi Manipur Kanba Haibasi Congress Party Natana Atopa political party Amatana Ngamloi Congress na India kannanaba hotnabada siba changba khangdana lawkiba thodang adu Manipur kannanaba hotnabada aikoi punna lawminaba mathau tai Haujik lamdam asida tangdu leitaba phibam ama leitriba amadi constitution gi wangmada chatnariba law and order amasung freedom of speech na chingba kaya leitriba asigi mayokta punna lepminarasi haina mahakna makhatana phongdoki Congress Party na Bharat Kashi Nikha Tamnana Bhotna Bada Law Kiba Thodang role Mayam Puna Makadu Nation Dana Tunda Horeba Akoi Puna Magna Akoi India Tungi Laga Manipuri Tungi Laga She Akoi Gada Nashu Akoi Logan Moy Daitanga Moy Congress Party Natana Bharat Kanba aduga Manipur Kanba Haibasi Congress Party Natana Shugumba ngashigi yamna maruoiba historic oiba itihasik oiba function sida ai thamjaningani aduga ngachi asi yamna maruoiba Congress ki shakha haiba tare Indian Youth Congress ki shu yamna maruoiba kumpu manga rak shuba linkhatchiba Numit ni masiko incident oiba haiba tare